Socialist Party na relief camp sing Yengsinlubada Chang Mannadaba kaya Thengnakhre. Chatliba tha asigi taramathoi amasung taranithoida Socialist Party India gi mihut singna tongan matampaki mafam singda hangliba relief camp mangada koina chatuna yengsinkhibada lengakna inmate singda pirakliba sel amadi chana thaknaba loinana atai potlam sing Chang Mannaramdaba kaya marum Thengnakhre hairi. Relief camp kharadana inmate amagi changda nongmagi oina lupa marfu piba yauri khara amadana mi amada nongmada lupa 10 khaki changda pirambasu yauri. Atai potlam singsu relief camp kharada fanglaga atopa camp kharadana inmate singda kudong chabawa na fangbagi fibam sing mayok na hauri hairi. Pravavati College ta hangba relief camp ta lairiba inmate singna mi amagi oina breakfast ki damak nongmada lupa 15 gi senfam fangli. Manipur Trade and Expo Center gi oina induction stove ki kudong chaba fangli aduga atai relief camp singdadi rotation tauduna inmate singna routine khaidok naraga chak thongnaba common kitchen amamam lairamba thengnai hairi. Hairiba chaksang sing asida sing sizinaduna chak yenjang thongbagi thabak chathari Chief Minister na ningol chakauba mamangda lupa lishing amamam inmate singda pigani haikhrabasu kana amatana senfam asi fangba leitri hairi. State lengak na kayara khanna mamangda inmate singi mang takraba yum sing sana na ba compensation pigani haikhrabasu ngasi fawba kana amatana compensation fangba leitri haiba khangba ngamle hairi. Fayeng relief camp ta lairiba inmate sing na makhoigi macha masu sing lairik tamba fangdabagi khudong chadaba kayasu mayoknari. Pravavati College relief camp ta lairiba inmate singi macha masu singda mari lainaba relief committee na piba certificate sizinaduna manak nakpa private school singda chanduna lemna mahai tamhalli. Atay mafam na lairiba relief camp singi angang singsu asigumba khudong chaba asi fanghanaba laingak na thabag paikhat haningi haiba wafam fongdok narakli. Relief camp sing ayambada chang nai na doctor na visit lakpa yawi atopa relief camp kharadana chang nai dana visit lai hairi. Inmate singi haksangi fibam yengsinba lakliba doctor sing aduna mari lainaba hidak langthak singdi amata purakte haibasu khangba ngamle hairi. Khudaki oiba ana ayak yawrakpa matamda khwaidagi manak nakpa PHC singda puthok pusin taunanaba amadi local hospital singda chatpa taraklaba matamda makhoibu punanaba ambulance ki khudong chaba fanghandri. Masigi sumathakta inmate sing asina ana ayak yawrakpada lemna private hospital singda layengba yananaba Ayushman card sabidri hainasu Socialist Party gi team asina fongdorakli. Ayamba inmate sing ration card fangnadri makhoigi asigumba khudong chaba asi fanghanbirabadi masagi hanagi laifam singda hankhrabasu tung koina kanaba fanghanba ngamgani hairi. Hauzik ningthamthagi matam asida inmate singna kampal atai firol khongup mojana chingba mathau taba hengatlakli. Laingaki maikaidagi imung amada kampal amamam mateng panglambadi lairi. Adum oinamak ayingba matam asida kampal konadabagi awaba kaya mayoknari. Samurauda lairiba relief camp ta khudeng masing yamna watpagi fibamsu mayokna hauri hairi. Relief camp kharada cluster nodal officer, police, revenue, health, education, electricity, waste management, water supply, food and essential item, district control room na chingba contact number sing Thengnakhre. Hairiba maru oiba contact number sing asi relief center khudingmakta mayek seng na thetuna miyamda khanghanba mathau tai hairi.